Ngarangdagi changsalakpa lamnai kendragi manung chanba thamna pokpi yangang pokpi maning sing uyok ching sigi chingthakta aikhoi Central Force BFF CRP mayam ama laibadugi aikhoi masi kumaktana ba haiduna ngarangdagi mafam sidai sida aikhoi yare aga lamnai kendragi khungangdagi lakpiriba nupi mayam amana mafam masida aikhoi yare tuna chingthakta laiba Central Force sing si kumdrakpa yaroi haibagi aduda aikhoi ngarangdagi yare tuna laibani aduna hojik fawbuda makha tana chathari maram aduna akhoi lairiba jaga haiba tarel aikoina hana LKBB na talakpa thamna pokpi yang pokpi maning sing amadi akhoi mamang lomda khara haigalagana thamna pokpi amadi sana sabigi mamang da lairiba natum sing haiba sing mathak sidasu akhoi hana dagi hauna aikoina memorandum pisan ba matamda Manipur Sarkar gi CM da memorandum pisan ba matamda akhoi maming pallaga la aba hariba mafam sidasu Central Force amdi state poki apunba company ama thambiyo haiba wafam adu akhoi mamang dagi sum changsilaga lakuni adu haujiksi akhoi gi mafam khangdaba kari tawribunu haji khangdaba Central Force sina akhoi amukaba amukumba mathakta lairibasina kana no haiba akhoi chamamnaba lakudagi khongjang aji changjalakpani aduna akhoi makha tana akanba khongjang lepa leitana hojik fawbuda lairiba phibam masite sida government amadi akhoi gi government gi side tagi ngasi asi akhoi na tajaba pawda hojik ki pung 13 12 sidagi akhoi thabak hogani haiba wafam khara thambirei karigumba mafam haiba matam sidagi thabak hauraktragadi akhoi lamnai kendrada gi lairiba Imphal Okhul lambi sida akan khongjang ama changsalakna na bai damakta akhoi sem saduna lai